ꯍꯧꯖꯤꯛꯁꯤ ꯂꯥꯜꯂꯛꯁꯤꯗꯀꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯠꯅꯕ ꯅꯠꯇ꯭ꯔꯒ ꯆꯩꯅꯕ ꯍꯨꯟꯅꯕ ꯈꯣꯠꯄ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯏꯚꯟ ꯑꯩꯈꯣꯏ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯐꯥꯎꯕꯗ ꯑꯩꯈꯣꯏꯁꯤ ꯍꯟꯊꯅꯔꯤꯕ ꯖꯨꯛꯅꯦꯕ ꯍꯧꯖꯤꯛꯁꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯒꯗꯧꯕ ꯗꯦꯕ ꯀꯔꯃ ꯑꯗꯒꯤ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯄꯨꯝꯅꯃꯛꯁꯤ ꯐꯥꯎꯕ ꯂꯣꯏꯅ ꯕꯟ ꯇꯧꯔꯛꯄ ꯍꯟꯊꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯕꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯤ ꯑꯦꯟ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯍꯥꯏꯕꯁꯤ ꯂꯥꯛ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯃꯅ ꯋꯥꯔꯒ ꯑꯃꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯑꯃꯅ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕꯁꯦ ꯅꯠꯇꯅ ꯑꯃꯅ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯑꯃꯅ ꯅꯋꯥ ꯂꯧꯗꯦꯅ ꯁꯨꯛꯇꯣꯛꯇꯨꯅ ꯂꯩꯕ ꯑꯃꯅ ꯀꯞꯄ ꯀꯥꯟꯗ ꯑꯃꯅ ꯅꯣꯛꯇꯨꯅ ꯂꯩꯕ ꯁꯤ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯣꯁꯥꯏꯇꯤꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯍꯤꯡꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯁꯤꯕꯒꯤ ꯍꯥꯏꯗꯤ ꯃꯨꯠꯄꯒꯤ ꯑꯅꯤꯁꯤꯒꯤ ꯂꯪꯗꯥꯏꯁꯤꯗꯩꯗ ꯑꯩꯈꯣꯏꯁꯤ ꯐꯦꯔꯦ ꯍꯥꯏꯔꯒ ꯃꯔꯛꯁꯤꯗ ꯆꯞꯄꯒ ꯂꯩꯕ ꯁ꯭ꯇꯦꯖꯅꯦꯕ ꯍꯧꯖꯤꯛ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯃꯇꯝꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯁꯤ ꯑꯩꯈꯣꯏꯅ ꯀꯥꯡꯂꯨꯞ ꯑꯃꯈꯛꯀꯤ ꯄꯨꯝꯅꯃꯛꯀꯤ ꯅꯠꯇꯦ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯀꯥꯡꯕꯨꯁꯤꯡ ꯁꯨꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯃꯁꯤꯅ ꯂꯩꯄꯥꯛꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕꯒꯤ ꯀꯩꯅꯣꯃ ꯇꯧꯔꯛꯏꯕ ꯁꯤꯗꯩꯁꯤꯗ ꯃꯁꯤ ꯊꯤꯡꯍꯧꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜꯁ ꯑꯃꯒꯤ ꯃꯈꯥꯗ ꯁꯨ ꯇꯧꯅꯗꯅ ꯈꯣꯠꯂꯤꯕꯗꯨ ꯆꯞ ꯆꯥꯅ ꯃꯗꯨ ꯉꯥꯛꯇ꯭ꯔꯦ ꯃꯁꯤ ꯑꯗꯨ ꯉꯥꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯃꯁꯤ ꯁꯨꯁꯦ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯕ ꯍꯥꯏꯕꯗꯤ ꯃꯗꯨ ꯂꯧꯊꯣꯛꯍꯟꯕ ꯃꯗꯨ ꯑꯩꯈꯣꯏ ꯇꯣꯛꯄ ꯇ꯭ꯔꯦꯄꯔꯇꯥꯏꯠ ꯇꯣꯛ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟ ꯑꯃꯁꯨꯡ ꯁꯨ ꯇꯧꯔꯤꯕꯗ ꯆꯠꯃꯤꯟꯅꯔꯤꯕ ꯀꯨꯀꯤꯒꯤ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯁꯦ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯌꯥꯝꯅ ꯀꯟꯇ꯭ꯔꯣꯚꯔꯁꯤꯌꯦꯜ ꯑꯣꯏꯕ ꯄꯣꯠꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯡꯗ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯨꯁꯦ ꯂꯥꯟ ꯑꯁꯤꯗꯤ ꯃꯇꯝ ꯁꯥꯡꯅ ꯑꯃꯅꯕꯨ ꯀꯥꯞꯄꯁꯨ ꯑꯃꯅꯕꯨ ꯉꯥꯛꯑꯁꯨ ꯂꯥꯟꯁꯤ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯁꯣꯔꯁ ꯀꯣꯖ ꯑꯃ ꯂꯥꯛꯏꯕꯁꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯁꯤꯅ ꯁꯨꯒꯤ ꯃꯥꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯅꯔꯤꯕ ꯃꯥꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜꯁꯤ ꯀꯥꯏꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝ ꯐꯥꯎꯕꯗ ꯃꯣꯏꯅ ꯄꯨꯔꯥ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯜꯂꯅ ꯗꯤ ꯐꯦꯛꯇꯣ ꯑꯣꯀꯨꯄꯥꯏꯠ ꯇꯧꯔꯛꯄꯒꯤ ꯐꯤꯕꯝꯒꯥꯁꯤ ꯂꯥꯛꯄꯁꯤꯗꯩꯗ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯒꯦꯅ ꯈꯟꯅꯗꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯇꯥꯡꯅ ꯐꯝꯈ꯭ꯔꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯤꯗꯩꯗ ꯐꯥꯎꯕꯗ ꯅꯩꯅꯗꯅ ꯍꯧꯖꯤꯛꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯗꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯁꯤꯗ ꯁꯨꯁꯦ ꯃꯁꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯇ꯭ꯔꯤꯄꯔꯇꯥꯏꯠ ꯇꯧꯔꯤꯕꯁꯦ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯩꯔꯤꯕ ꯁ꯭ꯔꯤ ꯕꯤꯔꯦꯟꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯃꯥꯅ ꯂꯧꯔꯤꯕ ꯋꯥꯔꯦꯞꯇꯣ ꯃꯗꯨ ꯍꯥꯟꯅ ꯂꯧꯖꯔ ꯐꯥꯎꯗꯁꯨ ꯃꯗꯨꯅ ꯑꯣꯏꯕ ꯌꯥꯔꯣꯏꯗꯧꯕꯅꯤꯅ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯂꯩꯄꯥꯛꯀꯤ ꯑꯣꯏꯅ ꯃꯤꯌꯥꯝꯅꯁꯨ ꯇꯥꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯉꯔꯥꯡꯗꯩ ꯍꯧꯔ ꯅꯨꯄꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯂꯩꯄꯥꯛ ꯄꯨꯝꯅꯃꯛꯁꯦ ꯂꯝ ꯈꯨꯗꯤꯡꯃꯛꯇ ꯐꯤꯉꯥꯡ ꯁꯦꯠꯄ ꯀꯥꯏꯟ ꯑꯣꯐ ꯇꯧꯗꯅ ꯃꯁꯤꯗ ꯇꯧꯗꯅ ꯀꯩꯊꯦꯜ ꯐꯥꯎꯕꯗ ꯀꯥꯏꯗꯅ ꯈꯣꯠꯇꯅ ꯇꯧꯗꯅ ꯇꯧꯔꯤꯁꯤꯗꯩꯗ ꯁꯤꯒꯤ ꯌꯥꯝ ꯆꯥꯎꯕ ꯏꯁꯨ ꯑꯃ ꯍꯧꯖꯤꯛ ꯂꯩꯄꯥꯛꯀꯤ ꯌꯥꯝ ꯆꯥꯎꯕ ꯏꯁꯨ ꯑꯃ ꯂꯩꯌꯦꯕ ꯍꯥꯏꯔꯤꯕ ꯏꯁꯨꯁꯦ ꯃꯁꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕ ꯇꯥꯏ ꯃꯁꯤꯃꯛꯅ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯕ ꯅꯠꯇꯦ ꯀꯨꯀꯤꯒ ꯇꯧꯅꯔꯤꯕ ꯁꯨꯁꯦ ꯃꯁꯦ ꯀꯨꯀꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯁꯤꯒ ꯇꯧꯔꯤꯕ ꯇ꯭ꯔꯤꯄꯔꯇꯥꯏꯠꯁꯦ ꯃꯁꯤ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯃꯣꯠ ꯑꯃꯠꯇ ꯑꯣꯏꯅ ꯉꯁꯤ ꯅꯨꯡꯊꯤꯟ ꯄꯨꯡ 6 ꯇꯥꯒꯗꯧꯕ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯠ 15 ꯋꯥꯠꯂꯤꯉꯩꯁꯦ ꯍꯥꯏꯗꯤ 5:45 ꯁ꯭ꯋꯥꯏꯁꯤꯗꯩꯁꯤꯗ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯑꯦꯅꯣꯅꯤꯃꯁꯂꯤ ꯃꯣꯠ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯔꯦꯞ ꯂꯧꯔꯒ ꯚꯥꯔꯠ ꯁꯔꯀꯥꯔꯗ ꯃꯁꯤ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯕꯤꯅꯕ ꯍꯥꯏꯗꯅ ꯋꯥꯔꯦꯞꯁꯤ ꯂꯧꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯩꯈꯣꯏ ꯁ꯭ꯇꯦꯞ ꯑꯃ ꯐꯣꯔꯋꯥꯔꯗ ꯇꯧꯕꯅꯦꯅ ꯂꯧꯖꯒꯦ ꯃꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤ ꯐꯤꯔꯦꯞ ꯂꯧꯔꯛꯀꯗꯒꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯃꯣꯏ ꯁꯣꯏꯅ ꯈꯟꯅꯔꯛꯑꯅꯤ ꯇꯥꯟꯅꯔꯛꯑꯅꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯞ ꯑꯃ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯃꯨꯞꯃꯦꯟ ꯇꯧꯔ ꯆꯥꯎꯅ ꯇꯧꯔꯤꯕ ꯃꯐꯝ ꯇꯧꯔꯛꯏꯕꯁꯤꯗ ꯃꯤꯌꯥꯝꯒꯤ ꯈꯣꯡꯊꯥꯡ ꯑꯃꯒꯤ ꯃꯥꯏ ꯄꯥꯛꯄꯗꯨꯃꯗꯤ ꯑꯩꯈꯣꯏ ꯂꯥꯛꯇꯕ ꯅꯠꯇꯦ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤꯗ ꯁꯤꯒꯤ ꯂꯥꯟꯁꯦ ꯀꯅꯥꯅ ꯉꯛꯏ ꯍꯥꯏꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯨꯡ ꯑꯣꯏꯔꯤꯕꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯍꯥꯏꯕꯁꯤꯅꯤ ꯄꯨꯂꯤꯁ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯗꯒꯤ ꯑꯦꯅꯤ ꯀꯥꯏꯅ ꯂꯥꯛꯄ ꯃꯇꯝꯁꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯉꯒ ꯏꯚꯟ ꯑꯁꯥꯝ ꯔꯥꯏꯐꯜ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯇꯧꯔꯒ ꯃꯁꯤꯗ ꯇꯧꯒꯗꯧꯕ ꯄꯣꯠꯁꯦ ꯃꯁꯤꯗꯩꯁꯤꯗ ꯃꯣꯏꯁꯨ ꯌꯥꯝ ꯋꯥꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯁꯤꯒ ꯇꯤꯟꯅꯕꯗ ꯆꯠꯃꯤꯟꯅꯕꯗ ꯃꯈꯣꯏꯕꯨ ꯅꯝꯊꯕ ꯌꯥꯕ ꯃꯣꯏꯗ ꯀꯩꯅꯣ ꯇꯧꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯃꯣꯏꯁꯨ ꯃꯔꯩꯕꯥꯛꯅꯤꯅ ꯀꯟꯅꯤꯡꯕꯒꯤ ꯁꯤ ꯂꯩ ꯃꯇꯝꯗ ꯌꯥꯝꯅ ꯗꯤꯂꯤꯀꯦꯠ ꯑꯣꯏꯕ ꯄꯣꯠ ꯀꯌꯥ ꯑꯃ ꯃꯣꯏꯁꯨ ꯐꯦꯁ ꯇꯧꯔꯤꯕꯅꯤ ꯈꯨꯠꯂꯥꯏ ꯐꯥꯎꯕ ꯊꯥꯒꯦ ꯇꯧꯕꯗ ꯊꯥꯕ ꯌꯥꯗꯦ ꯀꯥꯏꯅ ꯑꯗꯒꯤ ꯃꯣꯏꯅ ꯆꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯅ ꯊꯤꯡꯖꯤꯟꯕ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯨ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯤꯅ ꯊꯤꯡꯖꯤꯜꯂꯦꯔꯒ ꯁꯣ ꯐꯥꯎꯕ ꯂꯣꯟꯁꯤꯜꯂꯦꯔꯒ ꯏꯁꯤꯡ ꯐꯥꯎꯕ ꯊꯛꯄ ꯉꯝꯗꯕꯉꯩ ꯈꯣꯠꯄ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯃꯣꯔꯦꯜ ꯇꯣꯔꯆꯔꯒ ꯇꯧꯕꯁꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯁꯤꯡꯁꯤ ꯈꯥꯡꯅ ꯂꯥꯛꯆꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯁꯐꯔ ꯇꯧꯔꯕ ꯑꯃꯅꯦꯕ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯃꯈꯣꯏ ꯉꯥꯛꯇꯅ ꯇꯧꯕ ꯌꯥꯔꯛꯇꯕ ꯃꯣꯏꯗꯤ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯈꯥꯗ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ
order phangdabagi madu ngainaba yadamnina ai sumangda ai yumda ai kanoda sangda mai jal abdi isana chongjindana mai du kanba yaudaba yadabanina khun ngak pa haibase masi volunteer oina thorak baneba khun ngak pa jingje leramdragadi ai koi manipur gi leiriba state force gina maduna ai koi gi taseng na hada control toba ngambagi shakti sungai leiteba khun ngak pa jingidi saba thakpa tumba hippai walite magi baramda mayum ingondo kannana bi phimam lakpa adi tak konadagadi maruk mapang athapadagi amadei laakan mating si pangadibani aduna ai koina nungsiri base ai koi force nungsi ai koi khunnak pasing disu nungsi khunnak pasing da tongan ba ai koi group kaya ama leitabnate pulapna banner me makhada chatpasunate angam mai magi khungi lekai tauba adagi thamai bangi miduna sugunu da chattoini sugunu gi miduna kanoda chattorini ai impan kanogi kangla tombigi somi nakangi somda sekbai romda muk tawdoni ama subana amaga se tawna moisu masen kauna da ai somna mi wale lao si tawro haidra madu give and take mayam si tawna na leiba sidida hari bai koi gi ngakpi ga dori ba force ani se masina khulai thadoktana ai koi gi karigumba khara pena da ba haitare madu ai koi na chapchana khangba ngamdre any hai ngasi police ki press conference ma tawe haramina ngasi ahing nungdang di press ta madu karigumba khara soina brief tawra ani nongalaga na print media da kaida phajana thor ani alo agup mawong se anything ai koina hojik lawri ba nungsit ta lawo pau se masidi khara premature oisu yai na khanjai maram maduna pau si mayek senga ka da amuk so hena miyam na khangba nungai rani aduna karina karamain dong thokibano khotkibano karamain tobano haibase adi karino understanding sin leitabadagi police ka volunteer singara kanano group amaga khatlaba sainaba kaidoba tawi haiba adi kari jamda khanara ino gari ama sumai tona gari ani purakpadi gari dugi matang da phabagi khotpagi madugi ticket pagi kari tawbane adu adi madugi concern odiba police officer do madu unanaba lagma tamda madu unabagi matang dagi problem se create torokna karino ama tawna kai gun ningai sangdana ba khangnem khang tawraga हारिबा ऑफिसर सिने कनानो खरा फाबो हारसु नत्र वारी सानबेबु हारसु समवेयर करिगुम खरा कनागुम खरा फाब नत्र कनागुम न फुरे हाले सि खरा हेंजिन लंबसु याइको वालंबसु याइको मदु कोन हाइब ngamde aduna aikoina madu tawrakanda masi rescue tawduna haraga natragana madu thengnadana irailena thengnari su yamna in good faith wari saba chalambasu yaiba ko adagi somda mi mayum de da si thugai le yang khai le di mob ama lak pani na mob ha si di control to si am wab jani leader leite tho ba koi mob control si am lub jani khonjen khana law nu pa dun law ba dum chakhi dori na ba adagi khara koi lam hen bam na nung na thong thaw ma gi nung tha budi matung ilaga ma nung ta na ba mob control si am lub po ne aduna issue si da koi machine se bab ita tanadringai da ade aina sum tajabani ko sina mapani tajabani officially ta sunate police na hariba case adu matungi na mi phana ba ko na ba ticket bagi koi search to ba khot ba to ba state da khun ngak pa sing di magi marka tharaga chat pa khangbu yawm ba ko yaw to yawm ma ba anybody lambi de chat pa khang de ma khang de sum angang khara koi gi khaini noi ba ngang khara su miat pa ne na dum ching na pha ba su ko tom yawi ko aduna police na doubt ꯑꯩꯈꯣꯏꯒꯤ ꯗꯥꯎꯠꯐꯨꯜ ꯑꯣꯏꯕꯗ ꯐꯥꯕ ꯈꯣꯠꯄ ꯍꯥꯏꯁꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯂꯣꯅꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯃꯗꯣ ꯗꯥꯎꯠꯐꯨꯜ ꯑꯣꯏꯗꯅ ꯍꯥꯏꯗꯤ ꯐꯥꯔꯨꯕ ꯃꯇꯝꯗ ꯍꯣꯔꯦꯟ ꯃꯁꯤꯗꯤ ꯆꯤꯡꯅꯕꯩ ꯐꯥꯕꯅꯤ ꯅꯠꯇ꯭ꯔꯒ ꯄꯨꯂꯞ ꯅꯍꯥꯔꯣꯟ ꯃꯉꯥꯈꯛ ꯊꯤꯕꯗ ꯑꯃꯈꯛ ꯊꯤꯕꯗ ꯅꯍꯥꯔꯣꯟ 100 ꯐꯥꯏꯌꯦꯕ ꯁꯣꯔꯣꯛꯇꯒꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯐꯥꯗꯣꯛ ꯐꯥꯖꯤꯟ ꯇꯧꯕꯁꯦ ꯃꯗꯨ ꯄꯨꯂꯤꯁꯀꯤꯗꯤ ꯃꯥꯗꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯃꯥꯒꯤ ꯅꯤꯌꯣꯝ ꯑꯃꯅꯤ ꯁꯤꯒꯨꯝꯕꯗ ꯃꯑꯣꯡꯗ ꯀꯩꯗ ꯅꯍꯥꯔꯣꯟ ꯈꯔ ꯐꯥꯕꯒ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯥꯟꯅꯕ ꯂꯩꯕ꯭ꯔꯥ ꯃꯇꯝꯗꯨꯗ ꯈꯨꯟ ꯉꯥꯛꯄꯒꯤ ꯆꯠꯂꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗꯤ ꯅꯍꯥꯟꯋꯥꯏꯗꯩꯁꯨ ꯈꯨꯟ ꯉꯥꯛꯄ ꯀꯥꯡꯕꯨꯁꯤꯡꯁꯦ ꯃꯣꯏꯁꯦ amana khara phabi amana khara tobi amma kar toye de chingnabadi sigumba se yamna mawong ta da ade amana su moise yamna wana su chara hen gai tum dangai le jabani na moise ke na khot na kai do na yamna masak bato phajana chat pa yabai tha phajar ma su thire siguma mawong si da kari guma khara an misunderstanding le naram ba su yabagi oi thok podi le roi hana ai ngai leite aduna aina khanjama tamda amma bu wo so press bu tho so ma bu tho so tor kan da nungai tribadi ngakpi sembina ba akoi guard sel later di khunda le ba ahalaman sing mai ben sing weaker section mayam se kar main to moi survive to dori no
हाइब क्वेश्चन सिदनेबा अखोइना फना साउनिंगसु फना तौरसु पुलिस न मागी मथौ दुदा पाइरिब नोमैदो मोइदी खुलाई थादो ए तोलोपति फंगनेबको तोलोप यामना थादोपदि नतेबा पुलिस दी अमरोमदा हिंगनी अदुगा अमरोमदा अमुक्सु हयेंग गवर्नमेंटना ngaiko noi smai tongna toroga yanaba pura e haidna amuk tokpa yabako adu khunna ko singidi अखोई तौर करम करम गुड मोड खंग देगा साई तिकनो दा योदा अखोई तुए ngasi de अखोई लोय ले हरो को नुआई ना कोई अरोय गायना अदु माने का अखोई सोशल मीडिया दा उबसु लेको से करम मनो खंग दे आई करिनो तौरी से ने खल्ले अदु ngasi gi एजेंडा दा खुन ngak प सिंगसु यावना सी मोगी खुलाई नुआई थादो को खुलाई लेरसु चै बोरसु तौरी से अदु दे अखोई से ngak पि सेन बि न बा लहांगै ngak पि सेन बि न बा लेबदगी अखोई सी कल्ली बनी अदुग चिंग मान कदी कदी कोई लोया लम सिदे सिदा मयाम सिंग नाकपदगी कोई इम्फाल मनुंग सिदे कोई नुगाइना मतम करदो ओरसु अहिंग सिदा तुम ngam नेबको अदि पुलिस अदि मोइना ngमक्तना पुलिस लेबदम पुलिस से लेबियु नोय चखदी या नुगाइ रोयना पुलिस पु तसेंगना लेहन्नबना खुंदुना खुरमगै हाइजरगा लेरिनेबको अदा हाइरिबा अनिसिना खुलाई थादोकना बाइसे समनादा वायेनबसु याम लुरनी मरमदी आई इसागे इंगोन अमदा इसिन नाउ सिंग तिनरिबा मागी मचा मनाउ सिंग जो सागे नाते मयाम दो अमगा खलरकपदा वायन बसे नंगना चुमी अमना लाली हाइबसे हाइबसी याम लुबा अमदे नंगना लाली हर मतमदा अमना वारो दोरिनेबा अदगी करी मांगोन हायाब नत्रग इसा चमना पोप इसा अनि अहुम जिदसु नंग मागा खलेसे नंगना लाले ए मचा याय मदुना मचा अतोमदा मिसंग संगी मावा लौदे ना साउदोरिनेबको अमा अदुना अकोई मसेंगिबा पोस्ट कनाना कनाबु वारकदोरिनो अदुना आइना खंजा मतमदा वारक बिनाय लेते अदु ngasi से अमखक आइना नोट अमखक तो जोहवी आई ngасai असेंबली की लाइव सि तादना लई मतम सिलेदा अकोई की 0 आवर की डिस्कशन से अकोई 0 आवर दी मदु तो मतमदा 0 आवर के समनेरगा अदुम असेंबली की स्पीकर की मागी विद परमिशन ऑफ द स्पीकर चीफ मिनिस्टर ना मागी रिपोर्ट अमखक असेंबली द पीयबको चीफ मिनिस्टर मागी अते मैम भी यावरकांदा मतलब माना सेंटेंस मग ममई मको ति समनदना नाए हजिक तरिबा पुलिस त ngरang तौगिबा लांगी पुलिस के मैम इरांग दसु कमाय तौना मीसी फाब यादगुम तौ हाची यादगुम तौ गायला अमा हाइयबको अदु तसेना मदुगी पुलिस की ngасai खलरिबा चैनरिबदुगी वाफम ओरगदी हजी फाव मी से मसी थोंदोंदुदा ngасai हाइनरिबा खलबदुगी थोंदोंतो मद इन्वॉल्व तो मी फाबगी हजी फाव फादब मालेबा इन खंजे मतमदा हजी मका फारम दौदी खंगदेको अदुगा ngасai बावदि चीफ मिनिस्टर ना हाइबा पोतुदा हजी सिगम बरी लेनबो ओरगदी मी पुंदी लेतबा माले खाली फारगना अमु हेना साउनरकदरा अदुगा फाबम थोपर थोकदा पुलिस ना हजी करी मोइना साउरी सिदा मी फादेना साउरिब्रा नत्रगना मोइदा फारनबे ऑर्डर पीदबैरा फारुरगा करी थोकदगेना तौरिब्रा करी नोइज है यामना डिलीकेट वे पोस्ट कोइना सुबाइन तौदोंनी सी तौदोंनी गायना पॉइंट तौना कोई खुदो मिगा थिनना सी ताउबसे मसीमदी अखोई से इथौ नतना इथौ साब तागनी अखोई हाबु यामना थुना मसीगुंबा डिसीजन से मसी लोइसिनबिदना खुलाई पाइरबा कांगुना खुलाई थादोक पिदबा नोमगक पेंदबगी तौरगसु निनी सुना खुलाई थादोक पाइबसे मखोई कैरियर दसु सोकनी अदुगा लैपाकी सोकनी अदुगा यामना हेना मांगजरिबना कोई खुनगाकपना हारोन जिंगिना मखोई लाइफ सिगी सैक्रिफाइस तौरगा कलिमता मोगी मसागी ओइजबा अमता याउदना मथाई थाब कुबाक ता हापगा ड्यूटी नि को आई थौनेना तौबसे मसिना अमुक हनगिबा तारगदी मुथगिबा मयमा मुक काम मतमदा मतम याम संगी साइङै मैदुदी थौना कल्ली हेक मुथि मतमदा मैसे काम याददरा तौ मतमदा अखोगी पोसिम पुमांग मांगनबगी फिमम लाकदरा हाइनदि चिंगनै अदुना हौजिक फाउगी थाक्सिददि अचुम आरामगी वाना चद्रे ए हालिसे इमिकेबली अखोई इरैबाकी दमकता पावा अखोई असेंबली न जुंगसी अचौबा वारे अमन लौनिङै सेइदा अखोई से अहुबो थबोइसी हाबा थिमतङै लेना थमजगे